आकाशवाणी इम्फाल Ngangbam Nganthoi पाउ पाजरी अहानबदा मरुओइबा पाउ मणिपुरदा ngasi sajibu chairaubugi thauram dharmagi chatnabi amasung harau tayambaga loinana pangthokli sajibu chairaubuga mari lainana Rajyapal Mukhyamantri Mantri Singh Lusingbasing amadi lanai lup kayana miyamda yaifa paujel pirakli Rajyagi Mantri Mandolgi mifamna CM Entrepreneurship Support Scheme yauna tongan bahiram kaya ayaba pikre amasung Pradhan Mantri Narendra Modi ngasi Assamgi khongsatta Guwahati da thunglagani Manipur ngasi sajibu chairaubugi thauram dharmagi chatnabi amasung harau tayambaga loinana pangthokli kumamagi anau apensing isorgi mafamda tamlaba matung imung punna saminaba yumthangnaba singgi marakte ensang lanaba mayum pan khrabi ningol singna mama mapa amasung mabung mapa singgi khudol tamba nungthilgi matamda chairau sing yauna manak nakpasing singda kabana numit asigi maroiba saktam oiri numit asina lakpada Rajyapal Mukhyamantri Mantri Singh Lusingbasing amadi lanai lup kayana miyamda yaifa paujel pirakli maki paujelda Rajyapal Anusuya Uike na hai maitei Hindu singgi oina chairauba haibasi anoba sahi hauba oina pangthoknai kumai asi yumthong khudingda harau tayambaga loinana pangthoknai kumai asina lakpada amambabu anganbana namhatuna Rajya sigi tungi punsida afaba lambi purakpa oirasanu Mukhyamantri Nongthombam Birena mahaki paujelda hai kumai asi imung manungda anoba sahi haubagi harau nungaiba phongdoktuna samin thakminaba numitni magna hai kumsi sahigi singkabagi thauramna punsida panduna lerambasing manghanduna amata oibagi wakhal sagalasi numit asina lakpada Manipur Vidhan Sabha gi Adhyaksha Thoksom Saitabrata Kendragi Mapan Thauram Rajya Mantri Dr. Rajkumar Ranjan Singh Mahut Mantri Y Khemsan Singh Power Forest amasung Environment Mantri Thongam Biswajit BJP Manipur Pradesh Congress Committee Shiva Sena Manipur State Union na singbana yaifa paujel pirakli Rajya sida BJP na lusingba ani subatam gi sarkar asina sahi ama mapung pharkpagi kumon thauram ngarang Senapati Public Ground da pangthokre thauramduda Mukhyamantri Nongthombam Biren Singh na tongan ba chaukha thaurangi project kya sangakhi kharagi na jatra hunki Mukhyamantri na hai BJP na lusingba sarkar asina singgi district singda cabinet mifam pangthoktuna lakli Senapati Jila Sibu Manipur gi ani suba sports capital ohena ba sarkar asina thaurang tauri Rajya sigi singgi jila singgi oina hanbo oina Senapati da Astro Turf Ground sare Mangna hai Thangal General Memorial Stadium semgalagani Madugi mamangda Senapati District Headquarters da laiba Mini Secretariat ki DC Office ki Conference Hall pangthokiba Rajyagi Mantri Mandolgi mifamna CM Entrepreneurship Support Scheme gi makhada lupa lakh 10 phawba sentang piba yauna tongan bahiram kaya khanaduna yaba pikhi Mantri Mandolgi mifamaduda Dhanamanjuri University ki makhada lairiba lenga ki college singi principal sing yauna non-teaching staff nifu mari Hauzik DMU gi makhada lairiba sanction post Sani Tarahumdo asigi manungda bifurcate tawba Central Sponsors ki mama oiriba National Mission on Edible Oil Palm gi thabak thauram sing chathaba yanaba Program Management Unit ki contractual staff lawba amasung Isok Singphu Police Outpost sariba lamasi hakthengnana leibada su ayaba pikhi Mukhyamantri Nongthombam Biren Singha leibak asida leiriba Japan gi Ambassador Suzuki Hiroshi ga ngarang unakre Imphal da leiba Mukhyamantri gi Secretariat unakhiba duda lusingbani na lamdam asigi nahasing Japan amadi atai malengbi leibak singda thabak hena phanghanaba amasung lamdam asida Japan gi tengbanga loinana tongan ba project kya paikhanabagi matangda wari sanakhi Pradhan Mantri Narendra Modi na tha khuding aroiba nungaijung numita Akashvani gi thongda sandokpa mahaki pungningi wa man ki ba thoram tha sigi aroiba nungaijung numita tangkaksa ma suragani program ase ingkumja lisingni 13 gi October 3 Vijayadashmi numita hudokibani hauzik phawbada edition merfudara pan sandokre sama suba edition asiga mari lenana Akashvani na maru oina man ki baat na Bharat pa onba purakna ba honabada piribai thilgi matangda akhanaba thoram pareng ma sandokli English ngani 18 gi December 18 da sandokhiba Pradhan Mantri gi man ki baat thoramda local gi pothok sing lainaba amasung seasonalgi matangda phongdokhiba wafam khara आज फिर से एक बार मेरा सुझाव है क्या हम स्थानीय स्तर पर बने उत्पादों को प्रोत्साहन दे सकते हैं क्या अपनी खरीदारी में उन्हें प्राथमिकता दे सकते हैं क्या हम लोकल प्रोडक्ट्स को अपनी प्रतिष्ठा और शान से जोड़ सकते हैं क्या हम इस भावना के साथ अपने साथी देशवासियों के लिए समृद्धि लाने का माध्यम बन सकते हैं साथियों
महात्मा गांधी ने स्वदेशी की इस भावना को एक ऐसे दीपक के रूप में देखा जो लाखों लोगों के जीवन को रोशन करता हो। ताबीरिबा पाउसे आकाशवाणी इम्फाल दगिनी प्रधानमंत्री नरेंद्र मोदी ngasi असम की खोंगसत्ता गुवाहाटी दा थुंगलगनी mahakna All India Institute of Medical Sciences AIMS amadi atai medical college na jingba sangagani project kharagi na jatra hungani प्रधानमंत्री ने गुवाहाटी दा पांगथोकपा थौरम अमदा नामरूपता असम पेट्रोकेमिकल्स लिमिटेड की 500 TPD मिथानोल प्लांट अमा वर्चुअल ओइना संगागनी मांगना गुवाहाटी मनाक्ता ब्रह्मपुत्र की मथक्ता सागदबा पलासबारी स्वालकुची थोंगी जत्रा हुनगनी श्री मोदी ने शिवसागर जिला दा रंगघर सानबगी जत्रा सु हुनगनी असम के मुख्यमंत्री हिमंत बिस्वा शर्मा हाई खोंगसर असिदा असम की मियोई कोटी अमा लिसिंग तरादा प्रधानमंत्री आयुष्मान भारत स्कीम अमसुंग मुख्यमंत्री आयुष्मान भारत स्कीम की कार्ड सिंह येंथोकनी प्रधानमंत्री ने गुवाहाटी दा पांगथोकदबा बेहू कुमई दा सुसरुग यागनी कुमई असिदा मियोई लिसिंग तरामा थोइरोम जगोई उटकनी हाइरी कजाकिस्तान दा अस्ताना दा सानबा एशियन रेसलिंग चैंपियनशिप दा भारत की नुपी टीम ना लुपा की तकमान अनि अमसुंग सेंजंगी मंगा पुन्ना तकमान 3 फंगदुना चैंपियनशिप असिगी टीम रैंकिंग दा अहम सुबा तारे ngasi phongba pause singi maroiba pausingi dama hauzik Khaidem Geetchandra leire Geetchandra Thakachari Nganthoi state asida paliba BJP na luchingba anirak suba lengak asina sahi ama mapung pharakpagi thorom pangthokhiba senapati da cabinet mifam phamkhiba MLA TH Radhesham CM ge advisor phamdagi resign tawkhiba amasung Sairau chingda leiba athobu singi khubamda haikat leikat tamkhibagi pauna ngasi Manipur da phongba pause singda maroiba pausing oina phongnari BJP lengak 2.0 gi sahi pharakpagi thoram senapati da pangthokre CM entrepreneurship sponsor scheme gi semdok laba kanglon cabinet na yanakre lupa crore chani ga kunmari ga dasmik manga zero gi project mabudha manga sangakhi lupa crore taraga dasmik nipu manga changna paikhat kadaba project tara taret urep uyung tamkhi government amasung imung da lupa lakh tarage khudong chaba pigadaba one family one livelihood scheme launch tawkre haiba pau amasung masiga manaba pau singna sana leibak Manipur Mail Idaibak Israel Express Imphal Free Press Naharol gi thodang Sangai Express English edition amasung Manipuri edition Pongnafam People's Chronicle amasung Morning Bell da ahanba headline tawduna phongli pau asi huelam pau amasung nesil thuil tu da anisuba headline tawri BJP lenga ki mapo kumon numitta MLA TH Radhesham Chief Minister gi advisor oibedagi resign tawkhre haiba pauna huelam pau da ahanba headline tawri masiga manaba pau singna sanalaibak Idaibak Imphal Free Press Naharol gi thodang Sangai Express Manipuri edition Morning Bell da anisuba headline tawduna phongli Manipur da di addiction center manga hanglagni haiba siangmi waphamna Tamenglong da phongba pause da chamge ahanba amasung Hairo ke MLA TH Radhesham advisor dagi resign tawkre haibasna anisuba headline tawduna phongli Tamenglong Times da BJP government gi ahanba anniversary Senapati ground da chathakre amasung Nagatok Dimapur da chathakre haibasna ahanba amasung anisuba headline tawri Forest amasung revenue ge official sing village anida khunja sing da thingkhre haiba pausina Suchampur da phongba masongna thar nesil thuil tu Manipur Express ahanba headline tawduna phongli Nganthoi Thagachari Geetchandra aroibada maroiba pau amuk hana Manipur da ngasi sajibu chairaubugi thoram dharma gi chanabi amsung haraute ambaga loinana pangthokli Sajibu chairaubuga mari leinana Rajyapal Mukhyamantri Mantri Singh Lusingba Singh amadi lanai lup kayana miyamda yafa paujel pirakli Rajya gi Mantri Mandol gi mifamna CM Entrepreneurship Support Scheme yauna tongan bahiram kaya ayaba pikre amasung Pradhanmantri Narendra Modi ngasi Assam gi khongchatta Guwahati da thunglagani pauloi jare